Sangdana khong hamba karamna yahangadage. Khong hamba matamda sangbagi thawong thadoknabagidamak digestive tract masa fahanna leiba haibasi yamna maru oi. Masigidamak tawgadabasingdi ahanbada ising marang kaina thakpa, anisubada machi oiba muscle sing suna yawba diet chaba, ahum subada chang naina haksang sajel tawba, mari subada khong hamba nungainaba technique sing practice tawba asina chingba singni. Human No haiba channel asibu subscribe tawbiyo amasung channel asidagi makha tana thagalakadoriba video sing asibu chang naina taba uba fangnabagidamag bell button asida nambiyu. Human No haiba channel asibu subscribe tawbiyo amasung channel asidagi makha tana thagalakadoriba video sing asibu chang naina taba uba fangnabagidamag bell button asida nambiyu.